ngasi video sidi mamangi video da famaro ludo do na ngasi de mu khara mu ki bagi mu na video se nambani ngasi video se daina utoi se aigi makeup collection haibdi aina kai kari de today season nei aigi kai kai lai do mayam na ki bagi happy ro yingni haibdu da aina ujara ke ya bagana ti aigi se ko aina sum pamjaro buduna aina kening ba aigi lai ba si se ujage aduga some t-shirt na some coin ba yamaga video mu lage kagino da aigi some jidi over the years color to bagi charu male adu duna hit yam sina ba yadre ba adu duna hit sina da bida just t-shirt aman ba mana kunjalaga lodaga kal ta holaga ni mini umba he dum cha edu gi je adu mayam su try to minasi nuai bani mayam na hana bu su khamam gani adu raga su aigi videos da mu yeng minasi aigi video se nong na hangjabri dun mayam na like to video share to video subscribe to video adu mayam advice to biro ingonda alegi comment to biro mayam na nusi biro ko yam harawe ai comment papa nong nok tara tumjari ni aduna aigi video jamu yeminar sigo mayam sida leire aigi makeup ki singse sigi makeup ki sina aigi iche puina na bibira punya ingonda ma aduga sina aigi skin care singi aigi daily skin care se Steroid laire, deep cleaner, cleansing laire, and makeup look for a clinic natraga murat is season A, and loraga, my table loraga, CV serums, season A, serums loraga, CV trunk elephant, kind of tightening, kind of face cream, moisturizer season A, say easy amamina, season and the way address it. And then Matunda either a CGC Saidogi moisturizer, sunscreen, Natragana, Sigi Koringi, surprise, surprise season name, season araga, just among local corpus apado, Agana, those missing general Pachali. I can nail police collections, Isanopina, owing a season at Opener Yadre, Mana Mai oil, Sigi make up from the Manchang, Sanga, Amu, K, Amu, Doble. I am so fake nails season I don't know false nails is some like I obsession amana I say eyeshadow collections in more with her I don't know eyeshadow my answer eyeshadow collections in there see the laser the cover girl the Maybelline and the autogram maximum Sigi Sephora the Sigi S Beauty mayam se si singzelo namak ai kana gi singzelo namak ai shadow collection na tani anamba na si season ai si ki se hazi kadum nuai bagi ado season ai ado once in a while my se scrub to view dead skin sing ke set kina ba ado dumatam da ai si se season ai sina da ba ama season ai adu loi ki bagi ai se lai hatre makeup se loi matung da ai setting spray season A season queen adum library the sigi setting spray se season are season every time once a week I sigi facial sheet mask se season A sigi T3 se season ngai season I se ki ba yam pame I se ki ba pamandala I se jede westa jahini pan mo flight attendant oina Lairami 2005 segina 2012 po ay pairami anegi design tawar matungda Madeline poe popaga matungda is social media community manager oina Gurgaon dam thabak tawrami ado ki badi hainagi bagi nisa hainagi bagi dum collection adum panglai lesson bado ado ki bas am pamba ado maina tawraga to sisna egi face ki kaino haitare in moisturizing tawra matungda sigi pore gi kano se primer se siam nungai ai sigi pore primer se season ai na matamda ado seasonal matungda sigi BB cream se heavy makeup tawning matamda khoi mahing gumba kari gumba lines kai ke lebe se sigi mani India da phangba phangda di khangdre ko sigi misha gi BB cream se asi sima tairani taira matungda ai foundation se ai sigi kano gi Tarte is natraga Lancome natraga Mackie numitugi aina makeup tugi sana bro adu do season ai si sing sina concealer se ai se ta kawi season ba do concealer se makhan adum lai raga dum thamme do
ꯑꯅꯝꯕꯅꯗꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯁꯤꯒꯤ 8ꯀꯤ CC plus ꯁꯤ ꯌꯥꯝ ꯐꯕꯅꯤ ꯁꯤ ꯃꯥꯒꯤ overall coverage ꯄꯤꯕꯅꯤ ꯑꯗꯣ ꯏꯟꯗꯤꯌꯥꯗ ꯐꯪꯕ ꯃꯥꯜꯂꯦ ꯁꯤꯁꯦ ꯁꯤ ꯁꯤꯖꯤꯟꯅꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤ ꯁꯤꯖꯤꯟꯅꯕꯤꯔꯁꯨ ꯌꯥꯏ ꯁꯤꯅ ꯑꯩꯒꯤ ꯀꯣꯝꯄꯦꯛꯀꯤ ꯐꯥꯎꯟꯗꯦꯁꯟ ꯀꯩꯅꯣꯅꯤ ꯀꯂꯦꯛꯁꯟꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯌꯔ ꯁ꯭ꯄꯟ ꯂꯨꯖ ꯄꯥꯎꯗꯔꯁꯦ ꯁꯤꯁꯦ ꯃꯦꯀꯞ ꯇꯧꯔ ꯃꯇꯨꯡꯗ ꯁꯦꯇꯤꯡ ꯁ꯭ꯄ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯇꯤꯡꯒꯤ ꯗꯧꯅ ꯑꯩꯈꯣꯏꯒꯤ ꯂꯨꯖ ꯕ꯭ꯔꯁ ꯑꯃꯅ ꯀꯄꯨꯛ ꯀꯄꯨꯛꯇꯪ ꯆꯥꯏꯕꯗ ꯀꯨꯏꯅ ꯂꯩ ꯌꯥꯝ ꯐꯩ ꯃꯦꯠ ꯐꯤꯅꯤꯁ ꯐꯪꯉꯤ ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯃꯦꯛꯀꯤ ꯀꯩꯅꯣ ꯑꯥꯏ ꯁꯦꯗꯣꯒꯤꯅꯤ ꯁꯤꯒꯤ ꯅꯥꯔꯁ ꯁꯤꯅ ꯀꯩꯅꯣꯒꯤ ꯕ꯭ꯔꯣꯟꯖꯔꯅꯤ ꯂꯤꯞꯁꯇꯤꯛꯁꯦ ꯈꯪꯗꯦ ꯂꯤꯞꯁꯇꯤꯛꯁꯦ ꯑꯃ ꯂꯩꯕꯁꯦ ꯂꯣꯏꯕꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦ ꯑꯗꯣ ꯂꯩꯕꯗꯤ ꯄꯨꯡꯂꯩꯗ ꯂꯩ ꯀꯥꯏ ꯀꯥꯏꯗ ꯐꯅꯌꯥꯝꯁꯨ ꯇꯥ ꯂꯩꯈꯔꯦ ꯁꯤꯉꯩꯁꯤꯅ ꯑꯃꯨꯛ ꯊꯤꯔꯨꯔꯒ ꯁꯤꯉꯩꯁꯤꯅ ꯑꯔꯩꯕꯗꯨꯅ ꯑꯇꯩꯁꯤꯡꯗ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯅꯝꯕꯅ ꯑꯩ ꯅꯥꯔꯁꯅꯦ ꯃꯦꯛꯀ ꯁꯦꯐ꯭ꯔꯥꯒꯁꯦ ꯄꯥꯝꯃꯦ ꯑꯗꯣ ꯑꯩ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯀꯨꯏꯅ ꯆꯠꯄ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯁꯤꯖꯤꯟꯅꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯗꯧꯅꯤ ꯑꯩ ꯅꯨꯄꯥꯒꯤ ꯇꯣꯂꯣꯞꯁꯦ ꯈꯔꯁꯨ ꯂꯩꯊꯣꯛꯇꯗꯤ ꯁꯤ ꯂꯩꯔꯒ ꯅꯠꯇ꯭ꯔꯗꯤ ꯃꯣꯏ ꯄꯩꯁꯥ ꯇꯥꯔꯤꯁꯦ ꯀꯩ ꯀꯥꯟꯅꯅꯤ ꯁꯤꯁꯤꯅ ꯑꯩꯁꯦ ꯄꯔꯐ꯭ꯌꯨꯝꯗ ꯉꯥꯎꯋꯦ ꯑꯇꯣꯞꯄꯁꯤꯡꯗ ꯑꯩꯒꯤ ꯕꯦꯛ ꯈꯨꯗꯤꯡꯒꯤ ꯄꯔꯐ꯭ꯌꯨꯝ ꯑꯃꯃꯝ ꯂꯣꯏ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯀꯥꯏ ꯆꯠꯀꯝꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯉꯩꯁꯤꯅ ꯑꯩꯅ ꯑꯗꯨꯝ ꯗꯦ ꯇꯨ ꯗꯦ ꯁꯤꯖꯤꯟꯅꯕꯁꯤꯡꯅꯤ ꯁꯤꯁꯤꯅ ꯀꯩꯅꯣꯒꯤ ꯁꯦꯐꯣꯔꯥꯒꯤ ꯑꯩꯒꯤ ꯕꯔꯊꯗꯦꯗ ꯃꯣꯏꯅ ꯆꯨꯁ ꯇꯧꯍꯟꯕꯒꯤ ꯄꯤꯔꯛꯄꯅꯤ ꯁꯤꯃꯗꯤ ꯁꯤꯖꯤꯟꯅꯕ ꯍꯧꯗ꯭ꯔꯤ ꯑꯗꯣ ꯁꯤꯒꯤ ꯚꯔꯁꯥꯆꯦꯒꯤ ꯕ꯭ꯔꯥꯏꯠ ꯀ꯭ꯔꯤꯁꯇꯜꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯁꯤꯃꯅ ꯅꯨꯡꯁꯤ ꯑꯗꯒꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯄꯔꯐ꯭ꯌꯨꯝ ꯀꯂꯦꯛꯁꯟꯁꯤꯡꯁꯦ ꯁꯤꯗ ꯂꯩ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯦꯀꯞ ꯇꯧꯔꯗꯤ ꯑꯩ ꯐꯦꯟ ꯑꯃ ꯌꯥꯎꯗ ꯌꯥꯗꯦ ꯀꯩꯒꯤꯅꯣꯗ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯇꯧꯅꯕ ꯐꯦꯟꯁꯤꯃꯗꯤ ꯑꯗꯨꯝ ꯑꯦꯕ꯭ꯔꯤꯋꯦꯔ ꯑꯩ ꯆꯠꯄꯗꯒꯤ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯃꯤꯠꯀꯤꯅꯤ ꯑꯥꯏꯁꯦ ꯂꯣꯏꯔꯒ ꯃꯤꯠꯁꯦ ꯑꯩꯅ ꯑꯅꯝꯕ ꯃꯇꯝꯗ ꯐꯦꯛ ꯑꯥꯏ ꯁꯦꯗꯣꯁ ꯀꯩꯅꯣꯁꯦ ꯑꯥꯏ ꯂꯥꯁꯦꯁꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯃꯤꯠꯁꯦ ꯍꯨꯗꯦꯠ ꯑꯥꯏꯁ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯁꯤ ꯍꯥꯞꯄꯒꯗꯤ ꯈꯤꯇꯪ ꯑꯣꯄꯟ ꯑꯞ ꯑꯣꯏ ꯍꯥꯏꯅ ꯑꯗꯨꯗꯨꯒꯤ ꯑꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯁꯤꯖꯤꯟꯅꯗꯦ ꯁꯤ ꯃꯇꯝꯗ ꯖꯁ ꯁꯤꯒꯤ ꯂꯦꯁ ꯄ꯭ꯔꯤꯟꯁꯦꯁꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯁꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯂꯦꯁꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟड ꯑꯥꯎꯠ ꯇꯧꯍꯜꯂꯦ ꯁꯤ ꯁꯤꯖꯤꯟꯅꯩ ꯂꯥꯁꯇ ꯁꯝꯒꯤ ꯁꯤꯒꯤ ꯁ꯭ꯄ꯭ꯔꯦꯁꯦ ꯇꯧꯔꯒ ꯍꯦꯌꯔ ꯗ꯭ꯔꯥꯏ ꯇꯧꯋꯤ ꯁꯤꯅ ꯚꯣꯜꯌꯨꯝ ꯄꯤ ꯁꯤꯅꯤ ꯑꯩꯒꯤ ꯃꯦꯀꯞꯀꯤ ꯀꯩꯅꯣꯁꯦ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯗꯣ ꯁꯤꯗꯩꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯌꯥꯝꯅ ꯍꯩꯕꯕꯨꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯑꯗꯣ ꯑꯗꯨꯝ ꯀꯦꯕ ꯄꯥꯝꯃꯨꯕꯒꯤ ꯑꯩꯅ ꯁꯨꯝ ꯂꯩꯖꯔꯨꯕꯒꯤꯅꯤ ꯅꯦꯜꯁꯤꯗꯤ ꯆꯪꯉꯔꯣꯏ ꯅꯞꯁꯟꯈ꯭ꯔꯒꯦ ꯑꯃ ꯅꯞꯅꯕ ꯑꯃ ꯑꯩꯅ ꯂꯩ ꯍꯟꯗꯛ ꯊꯣꯛꯑꯦ ꯌꯥꯝ ꯐꯩ ꯑꯦꯅꯤ ꯇꯥꯏꯝ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯕ ꯑꯗꯨꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯩꯁꯨ ꯃꯗꯨ ꯑꯣꯏꯅ ꯅꯞꯄꯅꯤ ꯀꯦꯕꯁꯦ ꯅꯨꯄꯤꯒꯤ ꯂꯩꯇꯦꯡꯅꯤꯁꯦ ꯁꯤꯒꯤ ꯔꯨꯝꯁꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯣꯐꯤꯁꯅꯦꯕ ꯑꯗꯣ ꯑꯩꯅ ꯅꯝꯗꯅ ꯃꯨꯜꯂꯦ ꯀꯩꯗꯧꯅꯤ ꯌꯨꯝꯒꯤ ꯔꯦꯝꯕꯤꯅ ꯉꯝꯃꯝꯅꯤ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯒꯤ ꯃꯦꯀꯞꯀꯤ ꯊꯝꯃꯕꯅꯤꯅ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯃ ꯃꯥꯁꯨ ꯃꯤꯇꯤꯡ ꯇꯧꯖꯔꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯉꯝꯃꯦ ꯑꯩꯅ ꯁꯤꯒꯤ ꯃꯦꯀꯞꯀꯤ ꯃꯇꯥꯡꯗꯗꯤ ꯃꯥ ꯃꯔꯤ ꯇꯧꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯒꯤ ꯃꯔꯤ ꯇꯧꯕ ꯀꯥꯟꯅꯗꯦꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤꯒꯤ ꯇꯤ ꯁꯔꯠꯅ ꯁꯝꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯥꯏꯔꯟꯒꯤ ꯍꯤꯠ ꯑꯝꯇ ꯌꯥꯎꯗꯅ ꯑꯩꯅ ꯀꯔꯜ ꯇꯧꯗꯣꯏꯅꯦꯕ ꯁꯝꯁꯦ ꯑꯩꯒꯤ ꯁꯝꯁꯦ ꯌꯥꯝ ꯁꯪꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯔꯨ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯑꯥꯏꯔꯟ ꯑꯩꯈꯣꯏꯒꯤ ꯍꯤꯠ ꯁꯤꯖꯤꯟꯅꯕꯗ ꯁꯝꯁꯦ ꯇꯦꯛꯇꯣꯔꯦ ꯃꯇꯦꯛ ꯇꯦꯛꯄ ꯌꯥꯎꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯅꯪ ꯖꯁ ꯌꯨꯝꯗ ꯇꯤ ꯁꯔꯠ ꯑꯃꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯗꯕ ꯑꯃ ꯂꯩꯕꯁꯦ ꯖꯁ ꯑꯦꯅꯤ ꯇꯤ ꯁꯔꯠ ꯁꯤꯒꯤ ꯇꯤ ꯁꯔꯠꯁꯦ ꯁꯨꯃꯥꯏꯅ ꯔꯣꯜ ꯇꯧꯕꯤꯔꯣ ꯇꯤ ꯁꯔꯠ ꯑꯦꯅꯤ ꯇꯤ ꯁꯔꯠꯁꯦ ꯔꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯔꯣꯀꯣ ꯁꯝꯁꯦ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯁꯝꯁꯤꯒꯤꯅꯦ ꯀꯩꯅꯣ ꯇꯧꯅꯕ ꯑꯩꯒꯤ ꯀꯣꯛꯁꯤꯒꯤ ꯐꯥꯕꯁꯤꯗ ꯔꯕꯔ ꯕꯦꯟ ꯑꯃꯅꯅꯦ ꯁꯨꯃꯥꯏꯅ ꯀꯤꯁꯜꯂꯣ ꯁꯤ ꯑꯩ ꯀꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯝꯁꯦ ꯑꯩꯅ ꯁꯤꯗꯒꯤ ꯁꯤ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯄꯣꯔꯁꯟ ꯂꯧꯊꯣꯛꯑꯣ ꯑꯩ ꯁꯝꯁꯦ ꯑꯩ ꯇꯨꯝꯊꯣꯛꯎꯔꯦ ꯀꯪꯍꯜꯂꯦ ꯀꯪꯉꯒ ꯑꯗꯣ ꯑꯩꯗꯤ ꯈꯤꯇꯪ ꯔꯨꯠ ꯂꯤꯐꯇꯤꯡ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯄꯒ ꯀꯪꯍꯜꯂꯦ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯪꯕ ꯌꯥꯗ꯭ꯔꯦ ꯁꯝꯁꯦ ꯁꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯝꯁꯦ ꯁꯨꯃꯥꯏꯅ ꯂꯧꯈꯠꯄꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯆꯤꯡꯊꯔꯛꯑꯣ ꯁꯤ ꯆꯤꯡꯊꯔꯛꯑꯅꯤꯗꯅ
aduga amamuk saina muk lokhalo yamna easy oiba yam simple oiba koigi sam yam sokpa leidaina moi gi season daga si to si just overnight thamgadabane ba overnight thamaga adum yare ising dhar ani na mo handagi mo I samje ki tang de chotli ado hapsalage tomba gi tungdang da tawdamina daga asi amamuk na pukhalasi Maina mai no singse si kain pun aku tak bani samse aduga si side su hore Hanya noi round ni matum ta da di samje mai na matak tuma ta ali thara ko ya da ni do na round ni ne t-shirt se ta solo duga hanya to se ni ching ha pe ne ba duga mai hanya Marangi karna amangi video da di ai se farmer role ni na si mu da mu ki ba di mu do re ke ha hapsilani ko loire si loire si tawrani haina si loire si tumde su kaim tawde adum comfortable oi ngak pu khoi gi support ki type nungai adudana sigi se ning kaim bo hap su dum yare ha aduga kai humana gi samduna yamna tingan ba khoi kanu taw ya da ba oira ga dine kitang khoi hair spray gum kitang kapiro adu du dum siga just tumo nungala kanda nungala ga sigi je haina sigi na ki gi ba ram pencil lok thoga samdo hain lok thoga dum lok thoga da samdo tar kani adu ga nang dum curl do adu nu mini gum adum lai bani adu gi curl do season na nungai bani sam khoi gi sam yam sopa mi gidi sok traga su samje dum iron yam toine season of color yam toine tawraga di samje heta phalak deba tekal leba aro dina sigi je tawra dina nungai ba do ina mayam na sum share tong ni mani mayam su hana khangam ba su yai ado si su try to bio ai ngi sai gi makeup gi lora pa gi da ina si sigam lang hap ke na ina khangzaba si ga try to bio to mayam amu nungala ga ai samse karamaina kari phibam da lege hase am ucherke jini na mani puchalam dai gi neo salora mo na kana hangi je ke mo ajil pa ga bidu na yonda kaya bisi ge nang da bidu ne kai gi na haura ji ba hongna bro ba te mo si da na si da Kai na design ni bema. No, sida mama mana halo itu saya nang yang mo. Nama na injang hawo dong obe ka doga. Mama la eh. Ai sibu salon su hangale do ka paisa du ai na pi wai injang yoi pho ha poi na ni sai lai tu dia. Mama. Nang mana handa bai na injang pho obe ka doga. Kai ru sina na lai ni am siba. Sisiro. Sisi ai na kano ni ba nail khoi mau khoi di sina kai nu ngai ra nail de ma ne. Sigi nail gi kana gel strip ne ba. Sisi na ne khok khok sa na ne naksale da na. Aduga Nungai ese. aduga amung na mun hadi sisi dum hata amung te dum sat pa ne ba adu. Gari da dum tong tong ya na yung lang isa niya. Yare. Ai mai dum ta pe office ni lai ni lai. Pane office ni. Meron ka rin. Ito ba ito ba ay manandang dum ko tuwai. Mati na sina ba ni injang pho no kira mai ba do. Ato. Baka na ni sina jiyang ne sina paper kita ba taw mal ba. Sina na naman. No sina mai din. Sina naman kay no sina niya. Mas ako'y naan ba daw jero lagi? Yare haji salon ha ro re. Bora ha ro yi. Bora hawra ke masit ke sen mira bora hawra. Ai thora ni nana thada gare khujin jai na kan to. Tapay ke bi lagan bora hawale si jang pam ni ko. Hay gare jon saram to. Kai no khara ko no khataw to si khara ga jana ma dai ngon pa kon si ya. Ano ayo ke bi lam na haraw na bora hawo. Bora ha ro ya re. Khujin na hore phakka ni nang biya ko. Amang mo hap ke yam ya ha ri.
ꯑꯩ ꯑꯉꯥꯡ ꯍꯥꯞꯄꯦ ꯌꯥꯝ ꯄꯛꯇꯦꯗ ꯖꯦꯅꯤꯇꯥ ꯑꯩꯒꯤ ꯃꯈꯨꯠ ꯑꯉꯧꯕꯗ ꯄꯛꯄꯩ ꯋꯥꯅꯦ ꯑꯩ ꯈꯨꯠꯁꯤꯗꯗꯤ ꯌꯥꯗ꯭ꯔꯦ ꯅꯣꯏꯁꯦ ꯃꯅꯤꯄꯨꯔ ꯑꯃꯅꯤ ꯃꯤꯁꯤꯗ ꯉꯁꯤꯒꯤ ꯕꯣꯔꯥꯒꯤ ꯀꯩꯅꯣ ꯃꯊꯦꯜꯁꯦ ꯗꯁꯀꯨꯁ ꯃꯅꯥ ꯌꯥꯎꯔꯦ ꯁꯣꯔꯤ ꯀꯩꯅꯣ ꯗꯁꯀꯨꯁꯒ ꯍꯥꯏꯅꯤ ꯁꯤꯇꯥꯕꯣ ꯀꯩꯅꯣ ꯄꯦꯁꯟ ꯐ꯭ꯔꯨꯠ ꯃꯅꯥ ꯌꯥꯎꯔꯦ ꯑꯗꯒꯤ ꯈꯥꯃꯦꯟꯒꯤ ꯃꯅꯥꯁꯤꯁꯨ ꯕꯣꯔꯥ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯌꯥꯎꯔꯦ ꯃꯌꯥꯡꯇꯣꯟ ꯌꯥꯎꯔꯦ ꯈꯥꯖꯤꯡꯒ ꯅꯥꯀꯨꯞꯄꯤꯒ ꯇꯧꯕꯁꯦ ꯈꯥꯖꯤꯡꯒ ꯅꯥꯀꯨꯞꯄꯤꯒ ꯍꯧꯒꯦ ꯅꯥꯀꯨꯞꯄꯤ ꯌꯥꯎꯕꯁꯦ ꯅꯥꯀꯨꯞꯄꯤ ꯌꯥꯎꯁꯤꯗꯤ ꯁꯦ ꯑꯁꯥꯡꯕꯁꯦ ꯅꯥꯀꯨꯞꯄꯤꯅꯦ ꯌꯥꯏꯌꯦ ꯈꯥꯖꯤꯡꯒ ꯍꯥꯎꯕꯅꯤꯗꯣ ꯖꯅꯤꯇꯥ ꯅꯪ ꯑꯩ ꯆꯥꯕ ꯀꯧꯗ ꯌꯥꯔꯣꯏ ꯅꯣꯏ ꯌꯨꯝꯗ ꯚꯤꯗꯤꯑꯣ ꯅꯝꯃꯣꯏꯅ ꯑꯩ ꯅꯪ ꯂꯥꯛꯄ ꯏꯁꯥꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯤꯌꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯒꯦ ꯑꯩ ꯍꯜꯂꯒ ꯇꯧ ꯑꯩ ꯑꯥꯗ ꯅꯪꯗꯤ ꯌꯦꯡꯉꯨꯅꯦ ꯈ꯭ꯔꯤꯁꯃꯥꯁ ꯑꯃꯨꯛ ꯍꯦꯛꯇ ꯇꯧꯔ ꯂꯣꯏꯔꯦ ꯕꯣꯔꯥꯁꯦ ꯑꯃꯨꯛ ꯃꯩꯐꯨꯗꯒꯅꯤ ꯇꯧꯔꯤꯁꯦ ꯃꯣꯔꯦꯒꯤ ꯃꯩꯐꯨ ꯃꯥꯟꯕꯤꯁꯦ ꯕꯣꯔꯥ ꯍꯥꯏꯔꯗꯤꯅꯤꯅ ꯍꯥ ꯃꯥꯏ ꯊꯥꯎꯁꯦ ꯄꯤꯛꯊꯟꯕꯅꯤꯅꯅꯦ ꯑꯗꯨꯅꯦ ꯆꯨꯞ ꯂꯨꯞꯄꯦ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯏꯜꯅꯦ ꯀꯦꯕꯒꯤ ꯕ꯭ꯂꯣꯛ ꯇꯞꯇꯥꯏ ꯅꯝꯃ ꯍꯧꯖꯤꯛ ꯕꯣꯔꯥ ꯇꯞꯇꯥꯏ ꯆꯥꯔꯍꯟꯗꯣꯏꯅꯤ ꯅꯪꯅ ꯑꯗꯨ ꯐꯔꯦ ꯌꯦꯡꯉꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯌꯥꯝ ꯑꯃꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯅꯔꯅꯤ ꯃꯌꯥꯝꯁꯦ ꯆꯥ ꯀꯩꯅꯣ ꯇꯧꯔ ꯅꯣꯡꯒ ꯃꯪꯕꯅꯤꯅ ꯆꯥ ꯍꯣꯠꯅꯈ꯭ꯔꯦ ꯀꯩꯀꯩꯅꯣ ꯄꯅꯤꯔ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯀꯩꯅꯣ ꯅꯣꯏ ꯄꯅꯤꯔꯁꯦ ꯁꯥꯔꯇꯔꯗ ꯑꯗꯨꯝ ꯍꯧꯗ꯭ꯔꯣꯕꯣ ꯁꯤꯅ ꯀꯣꯡꯒ꯭ꯔꯦꯡꯒꯤ ꯀꯥꯡꯍꯧꯅꯦ ꯍꯥꯏ ꯀꯔꯤꯅꯣ ꯁꯤꯕꯣ ꯉꯥꯔꯤꯒ ꯎꯃꯣꯔꯣꯛꯀ ꯍꯥꯎꯅꯤ 보라씨, 타오라니 미나게 보라씨. මමින් චꯠලිනේ කයිනෝ 아니 저는 이사 간단해 타가 빠지는 것은 뭐야? අයි පියෙන් දේවා 사이다가 잡는 거 있어 이거요. ඉතින් පින් මයොම් දේවා එන හයනේ මසං මයොම් දේවා 아두데 하나 가요. නේ ගියන්දානේ වායි නේ ගියන්දානේ හා 아니 부대야 막수나라 그런 거. නේ කප්පරව නම් තවදේ හදේ ලාංගොසේ ям 랑다 똥 말해 봐. 누빠지 하우스라면 하 아마 여기 이거 놓기 하가 시작해야 돼. 냐티 아마 담마 판마야 왜 아마 다들 아마 많이 해야 돼. 시작하지. 많이 해야 돼. 잘해 종이 지금 하고 들어왔자 걔는 애기나 옆에 얘네 내가 또 보세요 얘는 자리야 나만 룸 살래 마마 거기서 살래 제니까 걔는 아니 누나는 하포라 하니까 이거 마 나간다 하고 해봐 스시 나간다 그렇게 하라 그래. 해야만 생각. 라라라 호텔만 미치다 레이링 마틴이 호텔이 있다 머니পু르 말면 뭐 소냐 고민 하려고 매매매매매매매 자 많이 줘 이거 Good morning, ma'am. morning. I did back office. Mana how do the energy of the caffeine? Kacang dia di mana? Fixer lagi. I di sambil jalan gitu. Saya lagi. Sige. Office kafe dia pak. Ini itu mau lagi drawing tahu lagi apa? Brush it guys. Chalo. Drawing to ay na kay hay. Mama na kay hay din. Kasi je kesa lure at samji ju khoi helore koi sa kadran to ko ne do. Ha no jure. Masi weekend ni tumba. Tuna yumda sama koi be jiga phamage. Aduga sima movie marathon to si. Ha ngang ai samgi do. Adu lo thoge. ꯂꯧꯊꯣꯛꯑꯒ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯁꯦ ꯁꯪꯕꯁꯦ ꯈꯣꯏꯍꯜꯂꯒ ꯊꯥꯡꯖꯅꯤꯅ ꯀꯣꯏꯕ ꯆꯠꯀꯗ꯭ꯔꯅ ꯈꯜꯂꯨꯕꯅꯦ ꯑꯗꯣ ꯅꯣꯡ ꯆꯨ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯅ ꯆꯠꯂꯔꯣꯏ ꯌꯨꯝꯗ ꯐꯝꯃꯒ ꯃꯨꯚꯤ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯁꯤꯅꯤ ꯉꯔꯥꯡꯒꯤ ꯑꯩꯅ ꯁꯦꯝꯕꯗꯣ just
ꯂꯣꯏꯔꯦ ꯁꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩ ꯂꯥꯏꯕꯛ ꯁꯥꯡꯕꯅꯤꯅ ꯁꯝꯁꯦ ꯈꯔ ꯁꯦꯝꯕ ꯌꯥꯗꯦ ꯁꯝꯁꯦ ꯂꯥꯏꯕꯛꯁꯦ ꯏꯃꯥꯅ ꯄꯣꯛꯄꯗ ꯄꯦꯟꯅ ꯂꯥꯏꯕꯛ ꯄꯥꯟꯕꯅꯦ ꯁꯝꯁꯦ ꯉꯁꯥꯏ ꯁꯝꯗꯣ ꯕ꯭ꯔꯁ ꯇꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯝꯁꯦ ꯁꯥꯏꯅ ꯑꯗꯨꯝ ꯂꯩꯔꯣ ꯑꯗꯨꯒ ꯁꯝꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯕ꯭ꯔꯁ ꯇꯧꯔꯣ ꯑꯩ ꯁꯤꯒꯤꯁꯦ ꯑꯩꯅꯅꯦꯀꯣ ꯈꯔ ꯀꯟꯅ ꯇꯧꯍꯧꯗ꯭ꯔꯦꯕ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯗꯅ ꯅꯍꯥꯟ ꯍꯤꯡꯒꯣꯜꯗ ꯈꯔ ꯍꯦꯡꯒꯣꯜ ꯁꯥꯍꯧꯕꯗꯒꯤ ꯁꯤꯒꯤ ꯆꯍꯤꯁꯦ ꯊꯥꯡꯒꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯉꯔꯥꯡ ꯑꯩꯅ ꯁꯝꯗꯣ ꯍꯥꯞꯆꯤꯟꯕ ꯃꯇꯝꯁꯤꯗ ꯈꯔ ꯀꯟꯅ ꯍꯥꯞꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯅ खितंग टाइट ओरगदी अमुक हिन चेटलगा कनो तौबने वेवसे फजन ताबने दुगा हयें बोक्ति दुम लेरनी सम दुमरि बोक्ति दुम लेबने सिसे अदना स्माइना यम इजी होइना निदांग दा थबक खुद केम संगदबिदा खोइगी थबक यम चिनबगी निदांग दा फलो जमागा टी-शर्ट दी सले यसु कुंबिरो नमागा नंग स्किन केयर रुटीन मोगा समदो हातु ऑफिस कारसु यारे थबक चकनी सिसु दुम यारे दुगा युंगा दुम लैबी सुम केनिंग सु यारे आई कोई सकत दा खतोलगा तोबनी भी सुरमे अदन सम सिसे सुम खोयलगा सुम से मूवी यमगा लेता बनी फमगा अदुमा या मथंगी ब्लॉग तो मो थेनरसी